ngasi September ki tang nipan ki numidang wiram da phung ki ba pausi dagi maru iba khara loko charga Manipur Circle News ka mai kai dagi paudam jari han mada paujal pausi dagi loko chari Chief Minister na lusingduna ruling party ki MLA kunna Raj Bhavan da Governor Lakshman Prasad ka unakhre patok chage Chief Minister Nongthombam Biren Singh na lusingba hojik lairiba lengak asida yauriba ruling party ki MLA kun Raj Bhavan da chatuna Governor Lakshman Prasad Acharya ga unakhre ngasi ayuk pung 13 tabada Raj Bhavan da chatuna Governor ga unabadu da state asida thokliba irang asigi matangda state lengak ki oiba chapchaba firep ama lauduna khangan khre haina thajanari press na phangba pauda haugiba September amadagi hauduna Kuki militant singna drone bombing amadi rocket bomb sing kaptharakpa amadi ka henba Kuki militant singi terrorism gi thawang sing asidagi orekliba phibam gi yenglaga ngrang nuthil Chief Minister na share lauduna ruling gi MLA kunsa rom saruk yaduna mifam pangthoklaba matungda numidang pung nipan tarakpa matamda Chief Minister na Governor Lakshman Prasad ka closed door meeting pangthoktuna wari sanakhi unakhiba aduda kari karamba wafam thamkhi amadi khana nainakhiba gi haiba chapchana khangmangamdrabasu thajaba yaba pau amanadi thokliba irang asida Manipur lenga ki chapchaba firep ama center da khanghanaba amadi unified command gi pham asi Chief Minister da sindanaba Governor da ai bacherol ona pisilamba yai haina panari ngasi su amo hanna ayuk pung 13 rom tabada Chief Minister Nongthombam Birena lusingduna ruling party gi MLA kunulomga loinana Raj Bhavan da chatuna Governor Lakshman Prasad ka unaki Governor ga unaba aduda hojik tholiba irang asigi matangda state lenga ki oiba chapchaba firep ama Chief Minister na thamlamba yai haina thajanari pawgi likhuna magi matung ina ngasi Governor ga unakhiba aduda Manipur da shanti laknaba Governor da haijakre maru oina lengak na demand tawbada Kuki singa tawnariba su asi lauthoknaba wafam thamkhiba ga loinana mamang chahida irang asi haurakpadagi center na unified command gi chairman CM dagi lauthokhiba adu amuk hanjil hannaba wafam thamkhi hainasu thajanari Makataba pauda paujal ni service tak lokuchari Kuki terrorist singi Landa Asida Eikhoi Esana Sabu Kanjanaba Matam Oire kamlini na hari patokchari lisingani kulhumdoi gi me ahumdagi chatharak liba Landa Asida hojikti Eikhoi Esana Sabu Kanjanaba Matam Oire haina Maliam ima kanba lup mikal gi president Y kamlini na phongdokre major khulda leiba Manipur press club ta pangthokhiba paumi singa unaba amada ima kamlini na hai hojik chathariba lan asida Manipur lengak na lamdam asida hojik shanti leire haina irai laina lauthok pangami loina na Manipur miyambu lan yamna pamjaba tahanduna lakli masigi mathakta lengak asina khul ngakpa singki mathakta combing operation chathariba asisu maram chade tha taruk ki manungda lan asi loirani haina lengak hairiba asi karamba source tagi hairiba no haiduna miyamna mek sengna khanghanbiu masiga loina na mikal gi maikai dagidi Lanasi loikhiroi hojikti Kuki narco terrorist singna military grade drone season aduna maitegi yumlakta bomb thada duna mi hat khiba amadi asopa nahan khiba kaya thokle national media da Kuki na drone bomb thada duna maitai hat le haina lauthorakpada lengak na propaganda war da Kuki terrorist maithi re haina harauduna leithokpa matam natte makna hai tha tara tok hena Kuki terrorist singna mitai misam yamda chatharliba Landa asi hekta irai laina lobu yaroi hojik anoba technology sajana duna chatharak liba lana si lengak asina kumai oina yengduna leithokpa su yaroi miyamgi ihau laklabadi maduda tholakpa papatagi tekchak pamba center amasung state lengak na pugadabani hairi